ngasi nungdarang phong ki ba tongan tongan ma se phong sing digi maru oiba paw sing khongka charaga mem da share tawji ahan bada sekmai torel da taw tharak pa apum ba ok sing lokhat na ba order thokre kaksing paw duna seliba sekmai torel gi saruk da kaksing thanglan mathak amasung makha gi saruk da miyoi kharana tha darak pa asiba pum tharaba ok sing namit kyani maru taw duna leirakhi ba du lokhat na ba ngasi ADM kaksing official oiba order ama thokre hairi Pauksi esina sekmai torel da apumba okya taw tharaktuna leire haiba paw ngrang phungdoktuna Manipur Sarkar amadi miyam da khangan khibagi matungda kaksing da leiriba joint non government voluntary organization gi thawpubasing ngasi kaksing district ki ADM oina thawpuriba kabjikat unaduna torel da taw tharagliba apumba oksing adu khungat pinaba taksin ki hairi Organization asina taksin bagi matung ina kaksing municipal ga ADM office ka khusamna duna taw tharagli ba apumba oksing asi athuba matamda lakholagani loinana asiba apumba oksing torel da thadaraktuna ising mosin hanaba amadi laina tina kya sandokna bagi maram oidiba miyoising asisu thidokpagi thabak chathagani loinana matung da sigumba laibak masa tadaba thawong asi amuk hanna tawidana ba Park Sanamiam the awareness Pibigi Tabaksu by Katlagani Heidi Hena, Pauxies the Makatana Fundorakli. Marak Tana Mapalam Geba, atop Maruiba Paukra Mam the Hapsaram Gay. Winter season as the US the COVID-19 Chian Bigisang Wankalakli. Winter season as the US na Maliam Gilebak Singi Manung the COVID-19 na Kwaidigi Sauna Suwan but Lebak Wehale Haina, Johns Hopkins University the Fundorakli. Hokiba Kungamari. Pungkun gamari sida miyoi lak aniga lising kuntra COVID-19 positive oiba thengna kibaga loinana miyoi lising aniga sangwa ga kunga tret amasu COVID virus gamari lainana laikidre hairi hena su phongdorakli atopa paw mo China da miyoi kunga humdoi poisonous gas na siankre China gi Yongson district ki coal mine da hokiba irai numita miyoi kunga humdoi poisonous oiba carbon monoxide gas na sian krema di miyo amagi punsidi kanba ngamhore haidi China da sai sida misimina yawba coal mine accident ga mari lainana thaudok sam gi mathakta thokre haina su report tawri haina pauxis na makhata na phungdorakli atopa pawamna mo Andhra Pradesh ki Iluru da angak palaina amana miyoi sani nare Andhra Pradesh ki Iluru town gi miyoi sani henbana angak palaina makhal amana sarai hauduna hospital pukhalaga yamna ngakpa ama oikre hairi aduma pu control amagi makhada laidi hairi medical and health experts sing anaba sing adugi layong khangdokna ba thiba hokre hairi amaramda chief minister YS Jagan Mohan Reddy na situation asida official sing alert oina ba khangan kre mafam aduda akhanaba miyeng sangduna yumthong khudingi health check up tauba hokre haina state health minister na phungdokre haina su pauxis na makhata na phungdorakli ngasi gi oina pungkun ga mari da Manipur gi COVID-19 update mayam da share to jage government of Manipur COVID-19 command control room dagi thadorokpa press release number 257 gi matungina mayang asi pung mga phoki COVID-19 update ta koi Manipur gi punna miyoi samag yankhai ga mathoi COVID-19 na positive oire hairi general population dagi miyoi samag yankhai ga mathoi asi miyoi marfu ga mari amana nupane duga miyoi humfu ga teret amana nupini so hairi aduga atopa miyoi amasu COVID-19 na positive oire mahak Central Armed Police Force dagi ni aduna apun boina ngasi Manipur COVID-19 positive hankiba miyoi masingsi samag yankhai ga nithoi ni haisu Siki press release na haidi duga ngasi goiba COVID-19 na positive oikraba miyoi singsi Imphal West dagi humpuga mathoi Imphal East dagi nifuga mari Thobal dagi tara mari Bisnupur dagi mari Kaksing dagi ama Tamenglong dagi ama Tengnopal dagi ama Senapati dagi ani Kamjong dagi ani Churchampur dagi taraga taruk Sandel dagi ama amasung None dagi mari ni haina siki press release na makhataragli aduga ngasi COVID-19 positive oiragli ba miyoi singsi atop state dagi halaga COVID-19 positive oibna tabamya Mokoi singsi local transmission ngatani adubo mokoi COVID care facility da sip tawkre mokoi gi lakhot phamthokpa section thorangsing loina mo lakhot khire so haidi amasung ngasi pungkun gamari da Manipur COVID-19 na sian khiba laikhidaba miyoi masingsi apun boina ngasi goina miyoi ahum ne haidi miyoi ahum asi ahan bagisna sei yankhai ga taruk sure mak nupani mak Bisnupur dagini ani subusna sei humfu manga sure mak nupani mak snu Churchampur dagini amasum akon bagi ahum subusna Mahak su say humdra sure mahak su nupini aduga mahak na
Bishnupurdagi ngasi COVID-19 positive oira lankidabasi Bishnupurdagi ani amasung amana Chuchampurdagi ni hairi adu makhoi singsi mathang sina rims ta miyo ani amasung Jenims hospital miyo ama lahan khidabini hairi adu punna COVID-19 positive oiraga sigiba laikidaba masingsi apun boina sahumga mapan ni haina susigi press release na makhatana phongdoragli amasung ngasi COVID-19 gi pharaktuna negative oiduna teachers tokiba koi Manipur gi apunba miyoi masingna ngasi gi oina puna miyoi samaga nifuga mapan ni haina su makhatarakli amasung hauji koi Manipur gi oiriba recovery rate sina 87.69% leidi haina su sigi press release na makhatana phongdoragli masu makhasa tharak poina lusilak poina atopa thogdo wathok khramung mem share tawjaramge lusilak poina paw manamo pungni phuni pangi tindim lambi thingbagi khongjang sangsinkhre all Kwakta coordinating committee na Kwakta area da December manga fawgi manungda thaknaba aphaba ising phangallu haiba dabida ngasidagi tidim lambi pungni phuni pangi ban haukhre ban sagot pakangbuga police ka muknabadagi miyoi ahom asok apan nangkhre hairi Paosin hai ngasi numijungba matungda ban sagot pakangbuna lambi da tholaktuna mi asat awong sing thingbagi thabak satakhi Paosi phangbadagi security gi kangbuna ban sagoliba miyoi sing adubu takthoknaba tear gas na chingba kya kapki maduda honabada nakal ani da sauna muknabadagi asu apan yaukhibani hainasu Paosin makhatana phongdoragli amasung hauji khoigi The Morning Bell gi magi Facebook page thagalakpa warol amamu mayamna tentakpo oina share tawjage National Highway to shut down miyoi tara nupi amasum additional SP yauna protester amasum police ka magi class tawbududa Kwakta asu open nangkhre haba pawma The Morning Bell gi Facebook page share tawko mayamna mu share tawjari Kwakta da at least yamdrabada miyoi tara hadi nupi amasum additional SP yauna asok nangkhre haidi hoji khoigi National Highway 2 da Tidim Road ta all Kwakta coordinating committee ni thokabun minsida pungni phuni pangi ban kaukhibani haina supaw sina makhatari masung asigi thawdo asida miyoi civilian taret amasum police personnel ahum sigi class 2 da aso apan nangki haina su paw sina makhatana phongdoragli sigi report sigi matungina member amasu volunteer all Kwakta coordinating committee amasum magdura supporter kangusu lambi surokta thula akanda National Highway 2 gi lambi sing thingjin khi haina sorokna ngasi yuki pung manga digi hauki haina pausina makhatana su phongdorakli aduga mem ngasi goinadi pausi matang asaida lusinjarage aduga haya ayunga tamu anaunoba I pausing ayu phongbosi phongsing digi collection tawjara kanda mayamda mu share tawjarake aduga memena pathoksa khibda soikhibalan khibi yorsunga pigani aduga anauba he paulakpaga update pijarake aduga ngasi goinadi kainarase and thank you